अहान मुक्तदा डायमंड रेडियो चैनल के क्राइम अपडेट ngasi yankai tare suba tangkak tabiri bisimu james sagu jamna taramuk chabulena na ikoknona khurumjari ngasi su pudona laksare ke samagaloina na mangoina na hauzik USA gi lanmi sing Afghanistan degi Chatkhre makoi mapung phana chatkhiba matung haina khiba matung ina pung minute kun gumangan khalaga USA gi lanmi sing chatkhi adu makoi ne chatkhiba sida ngai raga khoi gi Taliban kangu sina leikhi kadai waida airport Kabul gi airport ki akoi bada makoi ji khoi yam nungai ba phongdok kadaba gi ngai dun lekhi makoi hek chat ki matung da nungai ba phongtoi Taliban gi nungai ba phongdok padi sak sana ba haw ba cha ba thak na tren nongmai puthor nongmai mathak ta lep pa laitana hing chup kap ki makoi ning tame haidana yamna nungai ba phongdok ki ai khoi gi lambi sorok ta USA gi lanmi ne check tawba duga miot mine si khiba kaya dugumba dagi machit kapna ba bom pokhai ba chahi kun chathaduna lakpadu totally loisille koi maning tambale bak ama oire haina Talibani khoi gi Taliban sing na madu laukthok hundok lamba khuju khulai khragi matang da report amtam thamjage duga makha gi screen sida hariba polam khradu sudum kharga uchagi hundok lamba se khoi gi apunba senpham da khulai ma sing asi paisa paru matam da khoi gi 6 lakh crore 6 lakh crore gi lakh crore taruk oigani haibo wafam sini aduga khulai kaya marum lehore hariba budget India gi oina defense ta season agadaba adugi budget to madugi budget to gi saruk haitare ani gumbo oigane adugi mate India na season aba khulai gi chahi amagi magi defense ta thadaba madugi paisa mayam do madu anirak 2 times oigane haiba madugi 2 times to oigani makhoin hundoklam liba khoi gi polom kya se masing yam laba gari lising kaya hundoklam hariba vehicle sing si khoi gi lan gi matam da natraga operation da season aba gari sing dungak tani ko mayam na hena ubi ba US gi khoi gi army force sing jina season aba gari sing du mayam loi ubi reko aduga aeroplane makhan khakta da khoi gi masing helicopter masing langam dar hunto me adu masing khakta nate aeroplane makhan aircraft sing haitare macha aduga atay chani thamame polop helicopter ga thar ga pun aduga nongmai masing thamame je 6 lakh rifle khakta da 6 lakhs me among ti yeng bi ko kyam yang grobno lakh rifles lakh taruk aduga atay nongmai macha atay imto thabana ti ko nongmai maru amadi bomb aduga atai kape abe assault rifle macha sing atai masing thada bida haining ai leitan hundo me makhoin masi khakta na Taliban da hojik se Black Hawk haidana khoi gi helicopter leipak masing amna leitri sumna gi prithvi de leiri leibak sing je leibak tarani pan mukta da leibada ngairi ba adugumba Black Hawk hariba helicopter se makhoi gi oina lehore maramdi USA gi lanmi sing na season arambado makhoi du hundo omabani na makhoi gi khudol oihore masima Black Hawk sing se lehore aduga Taliban singidi hauzik hana leram dabadu khudol oina nongmai masing yamlaba gari masing lising da aduga armor gari sing hai tare lising kun gi mathakte hena angak paphang na lehore makhoi da masi khakta nate polong kya marum ekhoi gi boot army gi ekhoi gi tonga makhoi na set pa US gi force na set pa night vision yauba aduga tonga nongmai sing da afaba makhan gi hai tare makhoi na pairam ba khuju khulai mayam se pek than na lehobu na tana yamna electronic ekhoi device land season of sigum ki makhal kaya makhoi de lehore aduga US ki forcing na special forcing na set pa khoi gi fee hai tare ko khoi gi dress uniform madu sumasing langam dana lehore makhoi mayam sin hana selam charamagi afaba ahanba adugumba kaya marum hai bitare aduga hauzik se hariba polom sing asi masi kana na paiga doino kana na season ga doino kana de yon doino kari toroko doino haibadi khangbo ngamti mayam ne hena khangbi khreko tongan ba jihad ani suba jihad hai tare Taliban han ba jihad haraga hauzik se ani suba jihad natraga khoi film da haraga 1.0 haramdi hojik 2.0 na lakadoribra haibadi Taliban ge 2.0 jihad lakadoribra jihad aji dharmagi lan makhan mani dubu dharmagi lan makhan sida micham kaya da ot panaba natraga thangnari bigum thangnaba lebak ta jihad ke ming da hai tare aduga dharmagi ming da hauba sigumba lan makhan asina miyo bigi khonai di hena sohol agadi haiba jihad se atopa terrorist ki makhuta takra gadi kamdoba tongan ba
US की अखोई टावर द ट्विन्स टावर द थोमजन की एरोप्लेन अनि अहुम न थोमजन की बदा अखोई पुंगतुम तुमदना ट्विन्स टावर लोइख्रिमनि हौजिक एरोप्लेन चनी हेन मखोइ द सिनरमदि मदु सिजनरगा मखोइने अटैक सुम तौसलादि कमदौ ताबा मसी खना निंगा ओरि मखोइने तरोक्त्रसु मखोइजे टेररिस्ट ग्रुप अमनि एना दुमाइने लेरिमनिना अफब ओइखिबसु याय फलमदब मीन फरक पाइसि कैसु लेबदि नते अदुबु मियामना पृथ्वी की लेबाक सिंगदा चाइना सपोर्ट तौरी रशिया सपोर्ट तौरी पाकिस्तान सपोर्ट तौरी तोंगा तोंगान बो वाफम सिंग क्याम लेरि अदो हौजिक लेरि बो वाफम से फ्री द मखोइ द पिरमलिबो पोचै सिंग असे मखोइना अतोप टेररिस्ट की ग्रुप ISI गुम्बा अते अते लेरिबा सिंग लश्कर ई तोइबा अदुगा तोंगा तोंगान सिंग लेरिबा सिंग सिदा पिथोरा पतारगदि करी ओइगदगे हाइबो वाफम सिनी अदुगा स्क्रीन दे हेक उचरिबा सिनी तोंगा तोंगान लेबाक लेरिबा अखोइगी पृथ्वी दे लेरिबा लेबाक मयाम सिने लेइतब खुलाई फावबदा तालिबान द हौजिक लेसिलगले हाइजरिबा अदुना सिगुम मयाम सिंग असे तालिबान 2.0 जिहाद हाइबा म तौर अगदि कमदोबा ताबा अदुगा टेररिस्ट सिंग सिजनबा तारगदि कमदोबा हाइबा वाफमदुनी पुमनो मासे मिनिट कुन वाटलिङैदा USA की अखोइगी लानमी सिंग लोइना चटपा लोइखी अदुगा पानरमदि मखोइ चोनधरक्तना तालिबान की लेरिबा सिंग असिगा USA का करिगुम्बा खर क्राइसिस अम थोरकद्रा हाइबदुनी इंग्लिश की मूवी सिंग अयामदा मखोइगी सर्वाइवर अदुगा तोंगा तोंगान हाइतरे सुपर कोड अदि सुपर कॉम्बैट फोर्स मखोइ मयाम सिना लोइना तालिबान की ग्रुप से हालगा फिल्म देदि लोइना नंबर थारगा लोइसल्ली हंदकी मतांग सिदि अखोइगी लोइसिनदबा हाइतरे फिल्म दो रसु कापनरगा सुम कापनर लाम लोइसंदने हेलीकॉप्टर पायर नंबर थार सखिबदो अदुगा सब माने हाइतारे हंदकिसे अदुना मखोइदा मीना थाजनरंबा मयामना थमंबा वाफम सिंग अदो मदुगी ओनाबा म लाकद्रा हाइबा वाफम सिनी अखोइगी स्पेशल फोर्स के अदुगुमना मखोइगी कॉम्बैट ड्रेसिंग सेसलगा फोटो कापतना अदुगा प्रेस की अखोइगी अखन्नबा मिफम अमगा पांगथोक्तना इरोइ लोइबा काबुल की एयरपोर्ट की US की फोर्स की मखोंग चट अखोई आर्मी जनरल हाइतारे मागी ममिंग से क्रिस डोनाहु कौई मागी ममिंग से क्रिस डोनाहु अरोइबा अफगानिस्तान की फील्ड की तालिबान लौसिनख्रब मतुंग एयरपोर्ट की इरोई लोइबा आर्मी अमना अखोई USA की मखोई लेरिबा अखोई एयरपोर्ट मखोई प्लेन तोंखत्खिबा इरोई लोइबा लानमीदु कनानो हाइन हयेंग हंगलबसु क्रिस डोनाहु हाइबा नुपासिनी मा आर्मी जनरल अमनि माने कोन कोन काखले इतिहास से इदुन लेरगनी मयेक सेंगना USA की लानमी इकोन कोनबा अफगानिस्तान की लेमाइदगी अखोई तालिबान सिंग लौसिन खरब मतुंग माई पाक्तना हनखिबा सेनखिबा लानमी सिंगदो अफगान सिंगु नथंत सिजहोरो हाइन हुंतोबा माई पाखिद्रबा USA की अकोनबा लानमीदो कनानो हायरगदी मधु फाव भयेंग लाकपे अदुगा मसे मखा तासिनजरके अदुगा तोंगा तोंगानबा एयरक्राफ्ट मखल कया अदुगी मरक असिदा अखोइगी तोंगदना काखतना सानबा लेबसिंग हाइतारे खर सिजनबा यारमगदरा यारमोइद्रा अदु रशियाना मतेंग पांगकपा तोप तोपना मतेंग पांगपा इंडियाना पांगकपा अदुगी मखोइगी अफगानदा हाइतारे अदु खक्ता नतना USA की मखोइना सिनरमबा सिजनरमबा मयामदो हौजिक लोइनमक मखोइगी मखुत्ता लेरे प्रेस कॉन्फ्रेंस मा पांगथोकबदा मखोइगी लेरिबा ट्रूप्स हाइतारेको अखोइगी ममिंग से स्पेशल फोर्स काइन हाइनबदु मखोइगी ममिंग से बद्री 313 मोगी फोर्स ममिंग नि अखोइगी हौजिकी तालिबान की ग्रुप अमा स्पेशल फोर्स हाइतारे याम खन्नबा मखोइसु फोर्स की ममिंग नि बद्री 313 हाइरगा खंगने मधु मखोइ USA की फोर्सिंग ने सेट ड्रेसिंग दु सेलगा लोइनमक हाइतारे मखोइ हाना करी हाइतारे कोई फुरिट अमा लिटलगा कोई चोमगा कोई येलगा इचम चमना अदगी चप्पल तोंगगा AK-47 पाइबदु नत्रेको बुट का तोंगगा याम मसा नाना हाइतारे सो बद्री 313 हाइबा सिगुम्बा स्पेशल फोर्स अमसु सेम क्रे मखोइगी मखुत पारिबसि US के लामीना पाइरम्बा M4 राइफल मधुगी राइफल दो अयाम लोइना पाइखरे अदुगा मखोइगी ममांगदा तालिबान की कमांडर जाबियुल्ला मुजाहिद हारिबसिना पुंगिंग थोगटपा वाफम क्यामरुम हाइखिरम मसी खक्ता नतना मखोइगी मतुंगदा C-30 हाइबा अखोइगी पब्लिक कैरियर पोचेगे पुलप हापचलगा तोंगबा याबा यामना चाउबा तुंगदा मखोइगी तुंगदा हाइतारे प्लेन अचौबा मा अखोइगी नहानदगी काबुल एयरपोर्ट तब मी होंथोंजिन तौबदा सिजनबा मयामनगा उबदो मदुगुंबा अचौबा मसु हुंतोक्लमे मसी हारिबा अखोइगी C-130 हारिबसे लेबाक 19 खक्त ले सिसु लेबाक 19 खक लेबा एशिया की अदि यूरोप की लेरिबा लेबाक 19 दा पुन्ना मालेम सिगी थारगा लेबाक 19 खक्त द लेबा दुगुंबा एरोप्लेन मखनि अदुबु हौजिकति तालिबान की सुलेरे हारिबा सिंग असे USA ना ngarang satkraba matungda polom kya hundok longki hundok liba sing ase loinamak Taliban ki oire pokhai ba yaba makhal kya rocket kya loinan aircraft kya
asuk yamba polam sing asi hundok lami base USA na hari basida makhoi na landu mai thira ga Chatkhre phau da makhoi na hundok lamli ba pot asina Taliban sing na season na kanda makhoi gi strength hengana ba makhoi gi power hengana ba duna taba hari ba polam sing asi atopa terrorist ki makhutta ta khragadi kari lakadagi haiba wafam sin maram di IS Khorasan hari basi Taliban dagi thokiba aduguma makhanna mani hairi adurgadi Afghanistan Pakistan operate tawba adugumba mafamni nahangi USA ge lanmi trahumdoi siba aduguma khoi taruk shokibadu IS ke Khorasan sathabani haibasini aduguma du laman khumi bani haidana ngarang ainu sutam jakre micham praja khra halaga angang khra hala imung ngomgi mi mapan hatho USA na tumina lai thokre ado angak po wafamni tawriba thabak si aduna hauzik totally USA Afghanistan dagi Chatkhre Taliban maning tamhore haidana makhoi lauthokre masigi marakta akhoi Taliban singna India ga haitare tonga tonga mari thamnana ba afaba mari thamna ba pami haiba makhoi gi luchingba singna phongdok pa lekre madugi matungda akhoi foreign affairs ke kangbu singa India gi leriba mi singda khut thana daba aduga apan ba pina daba Afghanistan da leriba Afghani sing India da chachage haiba matamda thingba pidaba adu mafam adu da leriba akhoi Hindu Afghani sing Hindu Sikh sing mafam adu da akhoi yellomi oina leikraba sing ado makhoi da otpa neidaba makhoi da hatpa tupa tawdaba haiba wafam da kariguma dil khara yana dana agreement amadi tawna khre lak kadoriba makhoi gi sarkar sema matungda hena afaba mari ama lakadra hanadi Afghanistan leiriba siga India ga chauba mari makhak leinaba dana tana lupa crore kaya piba helicopter boba free piba mamangai digi hauna nungsinabagi adu mari ma lerakibani adubu hari basi adu khaktana Kandahar da Hawaii Nepal digi aeroplane am hijack tawduna Afghanistan gi Kandahar gi airport ta duna leikiba matamda su Afghanistan India gi damak achauba mateng pangkibe wari leri aduna ngasigidi ahan bada koi gi pizariba haujiki USA gi force Afghanistan dagi chatkiba Taliban singna masing yamlaba khujuklai mayam paihoude haibagi update asigi ngasigi thamjaraga makhata basi khoi gi mihat mipun haijaba tare Amritsar Punjab ta thokiba thodo amaka haitare aduga ngasigi thodo asisu mayam tabada adumak ningba kaina ganena khalli sahi kunga mangarom surabi alka haiba nupi amaka mayum pankhi mayum palaba matungda mahak Sahi ani mapuroi baga yamna nungsinana leira matungda sahi ani gi matungda gi di mahakse khana chaina badagi akoi tala khainaraga alkasi magi mapam da lai asumna mahakna mayum paru matung mapam da leira kuchi sahi ahum phare adunadi adugi mamang da sahi ani ma akoi gi nupa gi mayum da leirure sahi ahum amana mapam da halaga leir khanghaude asumna nongmadi July gi tang kun gani thoi imung sigi mi loina sathok naringai matamda alka imung da mahaki mabungna phone tarku matam magi phone se switch off leki matam da lekai gi mi ma man hai aina phone tawbuda phone du chatre nang amta ekhoi de chalo ekhoi gi alka du kari tawbin ai wam ta hai ge phone du amta pahelo haidina aduga lekai gi mi sina sangak pakan da yum si thong hangami imung da sangi imung de hek sangba thongjin maya gi khoi gi plug thinbam hai tare khoi gi electric ki switch leiba wall da leiba du adu gi tara asi lauraga magi maya marai adai du yesle aduga mai singhalaga sibagi mong da leirame madu urubda ngasai lekai gi midu pakhatra mana magi huziki Alkagee magi mabung do phone tore noi khara thuna la osidi phibam mamani mongom tore na khoi khara thuna mukta la o haidina kawe madu gi matungda mabung adi imung manungi mi loi lakhi imung do lak matam dadi hariba phibam do leirame madu matungda police ta pau pire police na la aga hariba du gi investigation tawba hore investigation tawba ho matamda magi postmortem amuk tawre postmortem gi report te khange madudi mahaki chakhau da hu yaurami ma se ahan ma da hu pithak pane hu pithak pa loiraga mahakse makhori strangulation tawi makhori se lekhai bani aduga amuksu maina singhan bani aduga magi masada haitare masada thang athoba sina khoi gi pukta khara len adegi ngaksam da khara len khup pambom da khong da faigan da machi yam len ba haitare ot pan nei be imung sigi mi am hol leitring da makhoi imung sigi mi sa thokring da haiba khudong chaba lawraga hatlam magi mong da leire madu masa mathantana tawjabadi oiroi masa mathanta thori athangna lelaroi adugi mathakta electric masa gi marei da tingjal mai chingaroi makhori masa mathandan mecharoi masana nate habisdi khange investigation torokda police na table mathakta glass ani lerame glass ani si lerame sinadi mi amadi lai mi ama lakliba sinadi maga mi duga
kari hai tare ising thaksi or kari mu thaksi haibagi kari guma mati toromani aduragadi la ka imung du da phammi ba makhoi imung gi mi amma bhau leitra kan da imung du da phammi ba mi do lamlan ba amadi oira roi alka na masak khang ba mi aduga imung manung du na masak khang ba mi mana welcome toroga koi gi ising natraga koi glass ani da thakminarami ba posak se aduga glass si manak ta chemical gi oiba pot khara hai tare ango ngo ba mapon khara tarami ngasai gi thakna sana bu thamamaga alka na changjan gring da mada hapaga hu du hapagumba aduga khara tahobugumba oibizani hari basi yam phajana plan si tawi aduga police na khangma ngamdre mamai thangda Alkagee phone do hangdo yung matam da switch off lane hangdo yung matam da my phone gi maning da magi sim ji yawramdre mamai thangda sim yawdraga su magi keno se phone ji magi IMEI na sidi yawrmi ba sim aduga kana kana wari sanai kari kari tawi have the call details record ta madu singthokna na magi damak ta hairame khwai digi ngakpa amana table du gi mathak ta amalerame I think I said, I miss you. Hiram is CM. CM the Iraga, I miss you. Hibam Magi Mapuru Bahana later, Magaleram Mapuru, but not Tori Bra in a police chigne. Magi location yangi, Magi location yang with the ma, Hari Vizagadu, the Lacti late, the egg, the Magatalak, Dona Craig, Hinacre, Aduga Aina Credo, we ma hat to know, Duga, Asukira say hum Simatunda, in Harkedinan, Harpia, and Inkedo, we hat to know. Say hum Maga kind of say Luhong Baget say any lady, do Matung say hum Hogram, Ekedo, we ma hat to know. I late AC Matang, Sile, Ma, Karim Hina late, Pura case Luinary Maga Talak as the divorce Puratoroni. Aduna, Karim the lady have opens in. Dona Simdu, Purga Chatkibuduna Kangmungamtre. Masing Matung the police na Yam Nakana Tigat Kirami. Police na mihapa puthokpang ngamlamdre aduga simpu kibudu angakpadi phawi simpu kibudu kari yawbano simdu da kari yawgani simdu da number yawgani hajo call details record simdu to the cross loina puthokpe ya adubu kari gi simpu krino haibase confuse adum chatlaga leiri mihapa puthokpa sungong ngamdre madugi matungda sahi kun mangarom tangai ri besu mawose mahak sita sengna mahaki manglan amadi sagacharga leiri ni magi punsi gi manglan mapuroiba ma leiba macha leiba mahaki yum leiba nupi magi manglan haitare adubu manglan punomakto kairaga mapam da leijari be su manupi amabu matau karamna hal ibano haibasi matang da police na tigat pata kari gumba mata fangdre tasengna harkanda imung aduda mi leitaba tanja imung sida mi leitrena haibada mi leitaba tanja imung si mi sa thokkibaga mahakti khangba imung na su khangba mi amakhak changa hariba thabak se pangthokpa oiribra haina khalle adubu khwaidagi luribdi police na call details record chingthwe mago wari sanaba mi sing amamam ta hange aduga imung du da leiba toine changba mi sing hange aduga magi mapuroi ba hange imung sida atoppa maga wari sana ba koina ba atoppa mari leina ba nupa nupi mari leina ba khangna ba chana ba so amata leite magi phone du dus number amata yauti imung manungi mari mata gi natana adura ba di leiri be angle se imung manung du gi mi amana hat pa oiga dori bra khangba ngamtre tigat pa yaba tigal matung da Punjab police na madugi call record check tauki kana kana wari sanaki haibage haibasi matang da tongan tongan yengki electronic surveillance ki mateng na tongan base tigat ki adubu glass ani di fangki haibase mi amadi lakre imungi mi oiram taraga di phamo ai hai mai se make ising thakmina si haigadra yengbiu ko mayam sidai da detective amta oibiu lady base imungi mi ai lemine ibungi pa leising do phamo isi kano thakmina si thakadra Mapon kartarami du chemical du poison ni adu poison du hapaga aigi imungi isi natraga isal du aina hapaga pithakadra adu mabu nuksida bagi chang du aduki matik nuksidra thang na masadu da mafam phi haigalaga thang na lengadra aduga phaglang du wire da mai thingzalaga masadu mai singhanba makhori metli du madu tawgadra hari ba thabak sing du chathana bahona bada matam khra di changane imungi mi laktar ga madu udoini moi chathoki basing do mari mata gi marakta chatkibani mari mata gi mi imung do le mi sing pulap chakhraga ma kaktang no mitu du thamami du kari maram gi oidorino wahang sing asi so hangduno leiri ngasi aina tamjari ba case asidi nahan makhaidi mi pham akhoi gi loina mak chena ba sing ji phar ga dandi pi ngasi gi di unsolved case ni loishindriba ngasi phawda Punjab police na hari ba case ase kanano kari gi damakta no mahala kari tongjai kanana halibano khangba ngamdri so mamang dasu unsolved case aina dum tamjakiba crime reports ta mayam laikre ngasi gi chisu unsolved case amani adom na khanbiyo comment ama pibiram kanana hat po oiram ga do male case ase hayeng loisalakan da sum targa di mayam da mu makha miyam gi comment to phajaraga makha mu sang da sake asumna alka
mayu makai palor matungda maga mapuroi baga phibam chanaragtabadagi mapamda halaktuna lein matamno mapang mi loina no mathabak satkiba mari matang gi lohongbagi thabak chathobada hangba chakring ma mathanda lehobada imung aduda phajana koi glass ta ising cha thaga leiminaramba adu glass ani tu ligi manakta powder taramba makhori melamba thangna lenba aduga mangondana hu pithakpa madu matungda electric chinghanba makhori metpa kanano oiram dong mal so masini ngasigi tangkak sitabiraga kari faubi aduga crime update ngasigi tangkak matanga solution jare support tobiri bapun mapu ikai khomnajari kognona aduga comment ama pibiramu loinana ngasigi damatadi crime update matang sida lotion jare hayeng amuk soidana maki case mapudono laksage matamadu fawbagi James Hagru jamna tabiribasing Facebook ta amadi YouTube ta yangbiribasing punamapu khurum jari